ꯃꯥꯃꯨ ꯌꯥꯊꯪ ꯈꯪꯗꯅ ꯆꯤꯡꯁꯥꯡꯅ ꯃꯃꯜ ꯑꯗꯨꯛ ꯌꯥꯝꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯍꯟꯗꯣꯛꯀꯣ ꯍꯥꯏꯕꯁꯤ ꯈꯥꯡꯕ ꯃꯈꯩ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕꯗꯨꯗ ꯊꯥꯖꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯤꯖꯅ ꯉꯥꯡꯅꯒꯗꯧꯕꯗꯨꯁꯨ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯄ ꯅꯤꯄꯥ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯥꯖꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯖꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯅ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯊꯣꯛꯈꯤꯕꯗꯨꯗ ꯊꯥꯖ ꯍꯟꯗꯛꯃꯨꯛꯇꯤ ꯆꯤꯟꯆꯠ ꯇꯧꯔꯒ ꯃꯇꯨꯡ ꯏꯟꯅꯔꯦ꯫ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯏ, ꯇꯥꯕ꯭ꯔꯣ? ꯆꯤꯡꯁꯥꯡ ꯊꯥꯖꯒꯤ ꯃꯤꯡꯒꯧ ꯑꯗꯨꯗ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯏ꯫ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯞꯅ, ꯀꯌꯥꯝ ꯊꯦꯡꯉꯛꯀꯗꯣꯏꯅꯣ? ꯏꯆꯝ ꯆꯝꯕ ꯋꯥꯍꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯍꯪꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥꯅꯤ? ꯃꯒꯨꯜ ꯑꯣꯟꯊꯣꯛꯅꯁꯨ ꯂꯩꯃꯟꯈ꯭ꯔꯦꯗ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯁꯥꯎꯔꯝꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯕ ꯃꯈꯩ ꯌꯥꯝꯅ ꯇꯞꯅ ꯆꯤꯡꯂꯦꯝꯅ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯊꯦꯡꯉꯣꯏꯗ, ꯀꯩ ꯂꯩꯔꯦ? ꯀꯩꯁꯨ ꯅꯠꯇꯦ, ꯁꯨꯝ ꯊꯦꯡꯉꯛꯇ ꯑꯣꯏꯔꯗꯤ ꯆꯥꯛ ꯍꯥꯞꯀꯗ꯭ꯔꯥꯅ ꯍꯪꯍꯧꯒꯦ ꯇꯧꯕꯅꯤ꯫ ꯍꯥꯞꯄꯣ, ꯃꯄꯥꯟꯗ ꯆꯥꯔꯣꯏ꯫ ꯊꯥꯖ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯨꯁꯨ ꯅꯨꯡꯉꯥꯏꯕꯅ ꯉꯁꯤꯗꯤ ꯒꯥꯔꯤ ꯊꯧꯔꯤꯕꯗꯨ ꯃꯥꯏꯊꯣꯡꯒꯗꯨ ꯇꯔꯥꯝ ꯇꯔꯥꯝ ꯃꯣꯃꯣꯟ ꯇꯧꯔꯒ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯊꯥꯖꯗꯤ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯍꯣꯡꯗꯣꯛꯂꯒ ꯌꯦꯡꯕꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯄꯨꯡꯁꯨꯛ ꯍꯦꯛ ꯁꯨꯏ꯫ ꯑꯁ, ꯁꯤꯗꯤ ꯃꯃꯜ ꯌꯥꯝ ꯇꯥꯡꯉꯝꯒꯅꯤ, ꯀꯥꯏ ꯆꯠꯄꯗꯕꯨ ꯁꯦꯠꯇꯣꯏꯅꯣ ꯁꯤꯕꯨ ꯑꯣꯏꯅ? ꯋꯥꯗꯣ ꯉꯥꯡꯅ ꯊꯥꯖ ꯕ꯭ꯂꯥꯎꯁ ꯃꯌꯥꯝ ꯑꯃ ꯍꯥꯞꯄ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯆꯥꯗꯨ ꯄꯣꯝꯊꯣꯛꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯩꯒꯤꯅꯣ ꯁꯨꯛ ꯌꯥꯝꯕꯁꯤ ꯂꯩꯔꯛꯏꯁꯤꯗꯤ? ꯁꯥꯏꯖ ꯑꯅꯤ ꯁꯨꯅ ꯂꯣꯏ ꯂꯩꯔꯛꯏ ꯃꯥꯜꯂꯤꯅꯦ꯫ ꯈꯪꯗ꯭ꯔꯗꯤ ꯍꯪꯉꯒ ꯂꯩꯕꯁꯨ ꯌꯥꯕꯁꯤꯕꯨ꯫ ꯐꯤꯌꯣꯟꯕꯤꯗꯨꯁꯨ ꯑꯉꯛꯄꯅꯤ ꯍꯦ ꯑꯣꯏꯕ꯫ ꯁꯦꯜ ꯄꯥꯏꯕ ꯃꯤꯅꯦ ꯍꯥꯏꯕ ꯈꯪꯕꯒꯤ ꯁꯣꯏꯗꯅ ꯄꯪꯌꯣꯟꯗ ꯌꯣꯡꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ꯫ ꯃꯣꯏ ꯏꯝꯐꯥꯜꯁꯦ ꯑꯐꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯅꯤꯄꯥꯅꯤ ꯈꯪꯉꯔꯤ ꯃꯇꯥꯒꯨꯝ ꯄꯪꯌꯣꯟꯗ ꯌꯣꯟꯁꯤꯟꯕꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ꯫ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯅ ꯁꯛꯅꯕ ꯑꯝꯇ ꯌꯥꯗꯦ꯫ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯥꯅꯣ ꯁꯤꯕꯣ? ꯊꯥꯖꯗꯨ ꯀꯩꯅꯣꯝꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯃꯃꯤꯠ ꯃꯅꯥꯒ ꯂꯪꯊꯣꯛꯂꯒ ꯐꯅꯦꯛ ꯐꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯆꯤꯡꯊꯣꯛꯂꯒ ꯃꯃꯜ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯏ꯫ ꯀꯩꯅꯣ, ꯁꯤꯗꯤ 10,000ꯗꯤ ꯁꯣꯏꯗꯅ ꯍꯦꯜꯂꯝꯒꯅꯤ꯫ ꯁꯨꯠ 5ꯗꯗꯤ ꯂꯨꯄꯥ 50,000 ꯍꯦꯟꯗꯣꯏꯕ? ꯐꯤ ꯃꯌꯥꯝꯗꯨ ꯄꯥꯏꯔꯒ ꯃꯌꯥ ꯀꯥꯊꯣꯛꯄ ꯃꯈꯩ ꯃꯊꯥ ꯁꯥꯕ ꯁꯛꯐꯝꯗ ꯃꯃꯥꯏꯒꯗꯨ ꯁꯨꯛꯇꯣꯛꯂꯒ ꯂꯩꯔꯤꯉꯩ ꯊꯋꯥꯟ ꯍꯟꯖꯤꯜꯂꯛꯄꯗꯨ ꯎꯍꯧꯗ꯭ꯔꯦ꯫ ꯊꯋꯥꯟꯁꯨ ꯊꯥꯖꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯏꯉꯛꯉꯛꯅ, ꯆꯦ, ꯀꯩꯅꯣ ꯃꯌꯥꯝꯁꯤꯕꯣ? ꯊꯥꯖ ꯃꯊꯥ ꯁꯥꯅ ꯊꯋꯥꯟꯗ ꯋꯥꯀꯠꯄ ꯍꯧꯏ꯫ ꯅꯣꯏꯇꯩ ꯍꯥꯏꯁꯦ ꯉꯥꯡꯅ ꯁꯛꯅꯕꯒ ꯑꯝꯇ ꯍꯦꯛ ꯌꯥꯗꯦꯉꯣ ꯊꯋꯥꯟ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯀꯅꯥꯏ ꯐꯤꯔꯣꯜ ꯃꯌꯥꯝꯅꯣ ꯁꯤꯕꯣ? ꯏꯆꯦꯒꯤꯔꯣ? ꯑꯩꯒꯤꯅꯦ ꯍꯥꯏꯗꯅ ꯅꯣꯏꯇꯩ ꯍꯥꯏꯅ ꯂꯩꯔꯛꯏꯅꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯒ ꯃꯥꯗꯤ ꯐꯤ ꯃꯁꯛ ꯐꯖꯕ ꯈꯪꯗꯕꯅꯤꯅ ꯑꯇꯥꯡꯕꯁꯤꯡꯁꯦ ꯉꯥꯛꯇ ꯑꯣꯏꯅ ꯂꯩꯁꯜꯂꯒ ꯂꯥꯏꯁꯤꯅꯤꯗꯣ꯫ ꯀꯩꯅꯣ? ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯁꯤ ꯃꯌꯥꯝꯁꯦ ꯂꯩꯔꯛꯏꯔꯣ ꯍꯥꯏꯁꯦ? ꯊꯋꯥꯟꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯊꯥꯖꯁꯨ ꯊꯋꯥꯟꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯃꯤꯟꯅꯩ꯫ ꯃꯥꯅ ꯂꯩꯔꯛꯏꯅꯦꯅ ꯍꯥꯏꯌꯦ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯁꯤꯗꯤ ꯌꯨꯝꯗ ꯂꯩꯕꯗ ꯁꯦꯟꯅꯕ ꯑꯝꯇ ꯅꯠꯇꯦ, ꯑꯗꯨꯒ ꯃꯃꯜꯁꯨ ꯂꯣꯏꯅ ꯇꯥꯡꯕ ꯉꯥꯛꯇꯅꯤ꯫ ꯍꯣꯏ, ꯁꯤꯒꯨꯝꯕꯁꯤꯗꯤ ꯂꯨꯍꯣꯡꯕ ꯑꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯀꯦꯔꯒ ꯏꯟꯅꯕ ꯉꯥꯛꯇꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯑꯗꯨꯅꯦ ꯍꯥꯏꯁꯦ꯫ ꯑꯗꯨ ꯃꯥꯗꯤ ꯑꯝꯇ ꯈꯪꯗ ꯃꯥꯜꯂꯦꯕ꯫ ꯄꯪꯂꯩꯗ ꯂꯩꯔꯛꯏꯁꯤꯅꯤ, ꯑꯗꯨꯒ ꯍꯨꯟꯗꯣꯛꯈ꯭ꯔꯣ ꯍꯥꯏꯁꯨ ꯌꯥꯗꯦ ꯉꯥꯡꯅ ꯁꯛꯅꯕ, ꯑꯗꯨꯒ ꯍꯟꯗꯣꯛꯈ꯭ꯔꯣ ꯍꯥꯏꯁꯨ ꯌꯥꯗꯦ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯈꯩꯅꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯗꯣ꯫ ꯊꯥꯖꯅ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯇꯣꯛꯂꯒ ꯆꯤꯡꯁꯥꯡꯒꯤ ꯃꯔꯝꯗ ꯊꯋꯥꯟꯗ ꯀꯣꯝꯄ꯭ꯂꯦꯟ ꯇꯧꯖꯔꯤꯕꯗꯨ ꯊꯋꯥꯟꯗꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯐꯔꯦ ꯀꯩꯅꯣ, ꯏꯆꯦꯒꯤ ꯑꯗꯨꯝ ꯑꯣꯏꯊꯣꯛ꯫ ꯉꯝꯃꯔꯣꯏ, ꯑꯩ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯁꯦꯜ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯁꯤꯡꯗꯧꯔꯤꯒꯦ? ꯀꯩꯗꯧꯕꯩ ꯁꯤꯡꯗꯣꯏꯕ? ꯅꯣꯏꯇꯩ ꯍꯥꯏꯅ ꯂꯩꯔꯛꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯄꯤꯕꯗ ꯀꯛꯍꯧꯒꯅꯤꯅ ꯍꯥꯏꯌꯦ꯫ ꯊꯋꯥꯟꯁꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯤ ꯃꯌꯥꯝꯁꯤꯒꯤ ꯃꯃꯜ ꯂꯣꯏꯅꯃꯛ ꯄꯥꯁꯤꯟꯕꯗ ꯊꯥꯖꯗꯤ ꯌꯨꯝꯁꯤꯗ ꯆꯍꯤ 2-3 ꯍꯦꯟꯅ ꯂꯩꯔꯒꯁꯨ ꯁꯤꯡꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯃꯇꯧꯗꯨꯗ ꯊꯥꯖꯁꯨ ꯃꯊా ꯁꯥꯅ ꯍꯥꯏꯔꯛꯏ, ꯑꯩ ꯁꯦꯜꯁꯨ ꯑꯝꯇ ꯂꯧꯖꯅꯤꯡꯗꯦ, ꯑꯗꯨꯒ ꯐꯤ ꯃꯌꯥꯝꯁꯤꯒꯤ ꯁꯦꯜꯁꯨ ꯁꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗ꯫
Kaisu khalunnuda che. Tayena sum panghai da haisun boiramganida. As noi tay haidi mana haikiba wadi tawduna tokte haiba natro. Firol mayam sigi sel singri phawba yumsidagi chatkiba yari hairadi aidi kamain tawdeba. Yari se che. Kaisu khairoi. Ai horen tayeda fazana hainagi. Kain sang thongduino chaklami che. Kamina sinbiga nga yaibaga ma thongase. Aduga salad amaga semase. As awani edude. Ai firol mayam se amda thamjilukigi. Aduga chak thongba hawrage ko thawan. Oi che. Aisu kai kenu khar mating bangbigi. Thaja firol mayam du boxing aduda hapchillaga ningthijane loisingre. Aduga chakhumde changlaga thawan ga makhoi ani chak thongminaba hawkre. Chak du thongna thajana thawan da hanglei. Ai kainam hangene thawan. Kainu che hekta hangu. Noidi yumgi nomagi laigi duk thongmai kamta kattabra. Hana kaka ama maramukta la amena haibado. Mala ingai dade maraktagadi katbani. Ado hujukti katreda. Ikoi sodugumbadu ningsingdi. Yum ama chawna leiraga yumgi laitin amata kharamdabase nungaibra. Khangdeda nongdabu khanjilude. Chena hujik hairaga ningsingisin. Ado chedi lai kharamba haibra. Hai yumda moreda leiringaida. Numtigi ayuk numidang wairamgi duk thongmai aina dum katli. Aduga akhoi moregi kondong lairambi haraugudasu. Chahi khudingi laigi athenput kaba adum chali. Oh, lainingbase yam phayinadi hainabani. Adubu khangdeda. Aikhoigi punsi khongchati ngamnaba chatpa khongchadoibanina kaina pharino. Kaina patrino haibasu mathong maramda khangba nateda. Adumaina khanganu hujiksu matam yam leiri. Afaba lambida chatpa haibase thengba nganba haiba amta leitabani. Chena haidu chumi. Aisu wakhal leitana santi oina hingbuda pami. Adubu itayagi khanbada machi lengba ngamde. Chingsang palakpaduda thaja waridu khara serious oina. Kaigino masu karigi handokduna achumba lambida chatpa yaroiduna. Nakhoi animak santi phangba punsi amada hingba yani. Hoi, tayagi wakhal honglakpa ngaiba tabani. Thawangi wahayeduda thaja sanariba waridu kharaga muk makha tana hangningli. Adubu makha tarudra amaromda thaidoklaga hairi. Ado aina matam khara leiringaisida laigi sebadu ayadum tawbigena. Yagadru che? Yani. As Chena sida matam khara leibase yumse mangal ama pura phangi. Aige ngamba mateng khara phangbani sidi. Wari sana dana chak thonglibadu loisilakadawre. Chingsang ni yumda hanjilakpada thajaga thawan gado chakhumda wari watai tawraga leirambaduda laptakna kawre. Somdam dalau. Thajaga thawan gadi wari nungaina sanaringai chingsang na halakpa khanghawdra mali. Mapandagi kawrakpaduda thajasu thawansu mamaidu leithore. Aduga thaja makut achotpadu phadi amada teithoklaga chingsangi manakta changlakbani. Thawansu matung inare chingsang na handak muksu box achoba ani ahom purakpaduda thaja ingangakna chingsangda amuk yen boxing aduda amuk yeng tawraga lei. Chingsangsu boxing do table mathaktuda thamlaga sofaduda phamthaki. Aduga sichumaba yengu. Wado hairaga boxing do ingit tawi. Thajasu hoi mai haida changsilaktuna yengi. Firol do aduk yamni yamlambaduda tabna. Sidi yamankre amani khaktang hairaga. Adu yamasu kai kaige loina setpa yaba natrodo. Aduda yamanbasida thawansu chingsangi manakta changsilaklaga phamthai. Aduga thajada onsillaga chamchamna haire. Luksilocha mami tainaba kenam pochisi leirakpro. Thawangi wahayeduda thaja chingsangda yenglai. Chingsangsu ingangakpa maongda thawanda yenglakpani. Mataududa thawandi ichamchamna leiraktrodi adu singduna aina leibirage che. Akhoi tayadi adugumbado amta khangamdau mandeba. Thawangi wahayeduda chingsang kadomdagino ihul lamana khangsaw hek sawhallai. Mikup aduda mamai mamikada pungsuk hek suktoklaga khanghai khangjinda haire. Kayaba chegi mai mitainaba kenaba pojai singduna aina leibirage haibinite. Nang sel kem paige ha angang nangna kaino sum leibi nangbagi tawbanida. Yare aina khangna dum leigani angang nei payam saba thabak ama sinabada oiroi
ꯑꯗꯨꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯁꯥꯅ ꯊꯥꯖꯗꯤ ꯅꯤꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯐꯝ ꯈꯪꯗ ꯆꯤꯡꯁꯥꯡꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯔꯤꯕꯗꯨ ꯏꯪꯊꯅꯕ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤꯗ ꯂꯩꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯅꯤ ꯂꯩꯔꯣꯏ ꯑꯩꯅ ꯊꯣꯛꯄꯗꯧꯅꯤ ꯑꯉꯥꯡ ꯍꯩꯄꯥ ꯁꯥꯁꯥꯒꯅꯨ ꯆꯤꯡꯁꯥꯡꯅ ꯃꯔꯝ ꯏꯔꯩ ꯂꯩꯇ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯊꯋꯥꯟ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯤꯖꯅ ꯃꯀꯣꯛ ꯈꯣꯠꯂꯒ ꯇꯞꯅ ꯍꯧꯒꯠꯈꯤ ꯑꯇꯥꯎꯅꯤꯁꯤꯗꯤ ꯀꯣꯛ ꯂꯩꯈꯠꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯑꯩꯈꯣꯏꯗꯤ ꯍꯥꯏꯁꯦ ꯊꯥꯖꯁꯨ ꯊꯋꯥꯟꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯊꯣꯛꯈꯤꯕꯗꯨꯗ ꯆꯤꯡꯁꯥꯡꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯁꯨꯛ ꯅꯠꯇꯕꯁꯤꯗ ꯑꯉꯥꯡꯁꯤꯗ ꯑꯃꯨꯛ ꯆꯩꯕꯤꯔꯦ ꯑꯩꯕꯨ ꯀꯥꯏꯗ ꯆꯩꯒꯦ ꯍꯧꯖꯤꯛꯇ ꯆꯩꯔꯤꯗꯨꯗꯤ ꯊꯥꯖꯒꯤ ꯃꯄꯣꯠ ꯃꯆꯩ ꯊꯋꯥꯟꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯀꯜꯂꯛꯄꯣꯏ ꯈꯝꯕꯟꯕꯣꯏ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯗꯣꯛꯂꯨꯕꯅꯤ ꯈꯟꯊꯔꯛꯄꯗ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯃꯇꯧ ꯑꯣꯏꯔꯝꯕꯗꯨꯗ ꯇꯞꯊꯔꯦ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡ ꯆꯣꯞꯄ ꯅꯪꯕ ꯇꯥꯔꯦ ꯈꯟ ꯁꯥꯊꯤꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯃꯥꯅ ꯍꯩꯄꯥ ꯁꯥꯖꯤꯜꯂꯛꯄꯗꯨꯗ ꯉꯥꯡꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯕ ꯉꯥꯛꯇꯅꯤ ꯊꯋꯥꯟꯅ ꯂꯩꯔꯗꯤ ꯌꯥꯗꯣꯏꯔꯣ ꯑꯩꯅ ꯂꯩꯕꯁꯤꯅ ꯌꯥꯝꯃꯜꯂꯤꯒ ꯇꯥꯡꯃꯜꯂꯤꯒ ꯃꯇꯧꯗꯨꯗ ꯊꯥꯖꯁꯨ ꯃꯆꯤꯟ ꯃꯆꯥꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯈꯨꯝꯂꯛꯏ ꯑꯗꯨꯏ ꯋꯥ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯛ ꯂꯧꯁꯤꯟꯕ ꯌꯥꯗꯕ꯭ꯔꯣ ꯁꯤꯁꯨ ꯑꯃꯨꯛ ꯄꯥꯝꯗꯦ ꯍꯥꯏꯗꯣꯏꯔꯥ ꯑꯩ ꯄꯥꯝꯗꯦ ꯂꯧꯔꯣꯏ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯃꯥꯅ ꯄꯪꯁꯥꯎꯗ ꯍꯦꯛ ꯁꯥꯎꯔꯒ ꯊꯥꯖꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯁꯥꯎꯒꯠꯂꯝꯕꯗꯨ ꯐꯥꯊꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯍꯌꯦꯡ ꯂꯩꯔꯛꯑꯒꯦ ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯔꯤꯛ ꯍꯥꯏꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯀꯔꯤ ꯂꯥꯏꯔꯤꯛ ꯂꯩꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯕꯒꯤ ꯂꯩꯔꯛꯇꯕꯅꯤ ꯂꯥꯏꯔꯤꯛ ꯃꯃꯤꯡ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯩꯔꯒꯦ ꯀꯦꯟꯅꯕ ꯄꯣꯠ ꯆꯩꯗꯤ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯅꯤꯗ ꯁꯤꯖꯤꯟꯅꯐꯝꯁꯨ ꯀꯩꯁꯨ ꯂꯩꯔꯣꯏ ꯑꯗꯣ ꯂꯥꯏꯔꯤꯛꯇꯤ ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨ ꯂꯩꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯑꯣ ꯀꯣꯃꯤꯛꯁꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯅꯣꯕꯦꯜꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯩꯕ꯭ꯔꯥ ꯈꯔ ꯈꯔ ꯍꯩꯌꯦ ꯌꯥꯝ ꯐꯩ ꯀ꯭ꯂꯥꯁ ꯀꯌꯥ ꯐꯥꯎꯕꯗꯤ ꯇꯝꯃꯛꯏ ꯀ꯭ꯂꯥꯁ 9 ꯐꯥꯎꯕ ꯑꯗꯨꯕꯨ 9ꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯗꯤ ꯑꯗꯨꯝ ꯊꯥꯈꯤꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯗꯒꯤꯔꯥ ꯂꯥꯏꯔꯤꯛ ꯄꯥꯕ ꯄꯥꯝꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯃꯒ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯪꯂꯥꯟ ꯑꯃ ꯁꯥꯒꯠꯆꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯏꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯃꯝꯃꯗꯤ ꯅꯪ ꯀꯩ ꯑꯣꯏꯅꯤꯡꯉꯤ ꯑꯣꯖꯥ ꯑꯣꯏꯅꯤꯡꯉꯤ ꯑꯩꯗꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗ ꯐꯛꯂꯥꯡꯗ ꯃꯥꯏꯀꯩ ꯃꯔꯤꯅ ꯈꯥꯖꯤꯜꯂꯒ ꯂꯥꯏꯔꯤꯛ ꯍꯥꯡꯗꯣꯛꯂꯒ ꯇꯥꯛꯄꯤꯕ ꯈꯛꯇꯗꯨꯅ ꯑꯣꯖꯥ ꯅꯠꯇꯦ ꯑꯣꯖꯥ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯂꯝꯖꯤꯡꯕꯤꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯍꯥꯞꯄꯤꯕ ꯑꯗꯨꯕꯨ ꯑꯣꯖꯥ ꯅꯠꯇꯕ꯭ꯔꯥꯅꯤ ꯑꯗꯨ ꯋꯥꯈꯜ ꯂꯩꯅ ꯑꯋꯥꯡꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯊꯥꯖ ꯊꯃꯣꯏꯗꯨ ꯄꯦꯟꯖꯔꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ ꯆꯤꯡꯁꯥꯡꯁꯨ ꯃꯈꯥ ꯇꯥꯏ ꯐꯛꯂꯥꯡ ꯃꯔꯤꯅ ꯈꯥꯖꯤꯟꯕꯗ ꯐꯝꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯒꯤ ꯑꯣꯖꯥ ꯑꯣꯏꯗ꯭ꯔꯒꯁꯨ ꯈꯪꯖꯗꯕ ꯍꯩꯖꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯑꯣꯖꯥ ꯑꯣꯏꯕꯗꯤ ꯌꯥꯏꯗꯅ ꯌꯥꯏ ꯑꯍꯦꯟꯕ ꯂꯥꯏꯔꯤꯛ ꯄꯥꯝꯃꯒꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯅꯪꯕꯨ ꯃꯄꯥꯟ ꯊꯣꯛꯂꯒ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯈꯪꯍꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯂꯣꯏꯅ ꯂꯩꯔꯛꯄ ꯌꯥꯒꯅꯤ ꯂꯥꯏꯔꯤꯛꯀꯤꯗꯤ ꯌꯥꯅꯤꯌꯦ ꯑꯗꯨꯗ ꯂꯩꯕꯤꯔꯛꯀꯦ ꯍꯥꯏꯔꯗꯤ ꯀꯩꯅꯣꯝꯃꯒ ꯍꯥꯏꯅꯤꯡꯉꯤ ꯀꯩ ꯌꯨꯝꯒꯤ ꯃꯄꯥꯜꯁꯤꯡꯁꯤꯗ ꯍꯩ ꯂꯩ ꯑꯃꯠꯇ ꯁꯥꯠꯇꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯂꯩꯅꯕ ꯌꯨꯝꯁꯨ ꯃꯥꯟꯗꯦ ꯑꯗꯨꯅ ꯒꯝꯂꯥꯒꯤ ꯂꯩ ꯈꯔ ꯂꯩꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯃꯄꯥꯟꯁꯤꯗ ꯊꯝꯃꯗꯤ ꯌꯥꯝ ꯐꯖꯅꯤꯅ ꯈꯜꯂꯦ ꯂꯩꯔꯛꯀꯦ ꯑꯗꯣ ꯑꯩꯗꯤ ꯍꯩ ꯂꯩ ꯁꯦꯟꯅꯕꯗꯤ ꯍꯩꯇꯦ ꯑꯩ ꯍꯩꯌꯦ ꯑꯩ ꯑꯗꯨꯝ ꯁꯦꯟꯅꯒꯦ ꯑꯗꯨꯗꯤ ꯑꯄꯥꯝꯕ ꯂꯩ ꯈꯔ ꯍꯥꯏꯔꯛꯑꯣ ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦ ꯃꯆꯨ ꯐꯖꯕ ꯈꯜꯂꯛꯑꯣ ꯍꯣꯏ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯋꯥꯍꯩ ꯄꯔꯦꯡ ꯀꯌꯥ ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤꯒꯤ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯃꯅ ꯑꯃꯗ ꯎꯠꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯆꯍꯤ ꯀꯌꯥ ꯂꯣꯏꯅꯔꯛꯂꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯈꯪꯃꯤꯟꯅꯔꯛꯂꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯅꯤ ꯆꯤꯡꯁꯥꯡꯅ ꯁꯥꯎꯅ ꯍꯥꯏꯒꯅꯤ ꯊꯥꯖꯅ ꯇꯞꯅ ꯊꯦꯝꯒꯅꯤ ꯊꯥꯖꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯒꯅꯤ ꯆꯤꯡꯁꯥꯡꯅ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯃꯨꯛ ꯍꯥꯏꯒꯅꯤ ꯋꯥꯈꯜ ꯍꯛꯆꯥꯡꯅ ꯅꯛꯁꯤꯟꯅꯗ꯭ꯔꯒꯁꯨ ꯊꯃꯣꯏ ꯑꯅꯤꯗꯨꯗꯤ ꯂꯩꯆꯤꯜꯒ ꯑꯇꯤꯌꯥꯒ ꯂꯣꯏꯅꯕꯒꯨꯝ ꯑꯍꯤꯡꯒ ꯊꯥꯕꯜꯒ ꯊꯦꯡꯅꯕꯒꯨꯝ ꯅꯛꯅ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯔꯊꯗꯦ ꯆꯠꯀꯗꯧꯔꯤꯕꯗꯨ ꯆꯤꯡꯁꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯊꯕ ꯌꯥꯗ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯕꯨ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡꯗꯨꯅ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯥꯕꯨ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯆꯩꯅꯥ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ
ꯃꯁꯥꯗꯣ ꯏꯐꯨꯟ ꯐꯨꯟꯕ ꯐꯥꯎꯔꯛꯏ꯫ ꯁꯣꯔ ꯍꯣꯟꯐꯝꯁꯨ ꯈꯪꯖꯤꯜꯂꯛꯇꯕꯗꯨꯗ ꯆꯤꯡꯁꯥꯡ ꯍꯤꯞꯂꯝꯕꯗꯨ ꯂꯣꯡꯅ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗꯒꯤ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯃꯥꯏꯗꯣ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯒ ꯂꯩ꯫ ꯋꯥꯈꯜꯗꯁꯨ ꯃꯪꯒꯨꯝꯂꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯃꯍꯥꯛꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯈꯥꯡꯂꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯁꯣꯔꯗꯨ ꯐꯨꯟꯒꯠꯂꯛꯏ꯫ ꯑꯍꯤꯡꯗꯨꯗ ꯆꯥꯎꯔꯕ ꯏꯝꯐꯥꯜ ꯃꯌꯣꯜ ꯑꯗꯨꯗ ꯌꯥꯔꯦꯛꯐꯝꯁꯨ ꯂꯩꯇ ꯃꯤꯒꯤ ꯍꯣꯇꯦꯜ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯤꯕ ꯐꯥꯟꯁꯥꯡꯁꯤꯡꯗꯨ ꯂꯧꯊꯔꯒ ꯑꯍꯤꯡꯗꯨꯃ ꯌꯥꯔꯦꯛꯅꯕ ꯍꯣꯠꯅꯈꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯕꯒ ꯍꯛꯆꯥꯡꯅꯒ ꯆꯣꯛꯊꯕꯒ ꯃꯁꯥꯗꯨ ꯍꯦꯛ ꯍꯤꯞꯊꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯕꯅꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯥꯕꯨ ꯃꯤ 5-6ꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯆꯩꯕꯒ ꯉꯥꯡꯕꯒ ꯇꯧꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ "ꯑꯩ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯅꯪꯕꯣ? ꯍꯧꯒꯠꯂꯨꯅꯦ, ꯇꯨꯝꯐꯝꯂꯣ ꯁꯤꯕꯣ? ꯆꯠꯂꯨ ꯆꯠꯂꯨ, ꯑꯥꯗ ꯆꯠꯂꯨ, ꯗꯥꯎ ꯊꯨꯝꯒ ꯑꯝꯇ ꯌꯥꯗꯧ ꯃꯥꯟꯗꯦꯅꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ." ꯅꯨꯄꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯎꯏ꯫ ꯍꯣꯇꯦꯜꯗꯨꯒꯤ ꯃꯄꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯪꯏ꯫ ꯑꯗꯨꯅ ꯆꯤꯡꯁꯥꯡ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯀꯣꯛꯇꯨ ꯏꯉꯥꯎ ꯉꯥꯎꯅ ꯅꯨꯄꯤ ꯑꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯃꯅ ꯑꯃꯨꯛ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯛꯏ꯫ "ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯃꯆꯥꯁꯤꯡꯁꯦ ꯄꯣꯛꯊꯣꯛꯂꯒ ꯌꯣꯛꯀꯅꯤꯁꯨ ꯈꯪꯗꯦ, ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯑꯣꯏꯅ ꯊꯥꯗꯣꯛꯂꯒ ꯊꯝꯃꯤꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯖꯥꯠꯅꯣꯅꯦ?" ꯋꯥꯍꯩ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯆꯤꯡꯁꯥꯡꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯍꯜꯂꯤ꯫ ꯋꯥꯔꯧꯈ꯭ꯔꯦ ꯃꯥꯕꯨ ꯄꯣꯛꯄꯤꯔꯝꯂꯤꯕ ꯃꯃꯥ ꯃꯄꯥꯕꯨ ꯊꯃꯣꯏ ꯌꯧꯅ꯫ ꯁꯛꯈ꯭ꯔꯦ ꯋꯥꯁꯛ ꯑꯃ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕ ꯃꯤꯁꯛꯁꯤꯡꯗꯨ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯒꯅꯤ, ꯄꯥꯕꯨꯡ ꯍꯥꯏꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯅꯤ ꯈꯟꯕꯗꯤ ꯅꯠꯇꯦ꯫ ꯃꯆꯥꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯣꯏꯕꯒꯤ ꯆꯩꯅꯥ ꯑꯃꯗꯤ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ "ꯑꯩꯈꯣꯏꯗꯤ ꯏꯆꯥꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯁꯪꯗꯦ, ꯑꯗꯨꯒ ꯅꯥꯇꯩ ꯆꯥꯗꯕ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯝ ꯂꯩꯕ ꯖꯥꯠꯅꯤꯗꯅ, ꯃꯈꯣꯏꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯆꯥꯕꯨ ꯑꯁꯨꯝꯅ ꯍꯨꯟꯗꯣꯛꯄ ꯉꯝꯕꯁꯤꯁꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅꯣ ꯈꯪꯗꯦꯅꯦ, ꯃꯈꯣꯏꯅꯦ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯃꯆꯥ ꯍꯥꯏꯕꯗꯨ ꯈꯛ ꯐꯪꯉꯣꯏꯀꯣ ꯃꯣꯏ." ꯆꯤꯡꯁꯥꯡ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯊꯃꯣꯏꯗ ꯆꯩꯅꯥ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯁꯨ ꯄꯤꯔꯥꯡꯒꯤ ꯏꯍꯧ ꯀꯟꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯒꯤ ꯈꯣꯡꯊꯥꯡꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯃꯣꯏꯗ ꯑꯆꯧꯕ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯑꯣꯏꯈ꯭ꯔꯦ꯫ ꯋꯥꯁꯛ ꯑꯗꯨꯅ ꯊꯧꯅꯥꯒꯤ ꯃꯩꯔꯤ ꯆꯨꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯆꯤꯡꯁꯥꯡꯅ ꯏꯝꯐꯥꯜ ꯃꯌꯣꯜ ꯑꯗꯨꯗ ꯃꯔꯣꯝꯗꯣꯝ ꯍꯤꯡꯕ ꯉꯝꯅꯅꯕ ꯎꯄꯥꯏ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯗꯦꯕꯦꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯤꯛ ꯆꯥꯎꯕ ꯄꯨꯟꯁꯤꯅꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯏꯆꯝ ꯆꯝꯕ ꯋꯥꯍꯩ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯔꯕ ꯍꯣꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕꯁꯨ, ꯀꯅꯥꯝꯇꯅ ꯆꯤꯡꯁꯥꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯒꯁꯨ, ꯃꯥꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯊꯣꯡ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯡꯕꯤꯗ꯭ꯔꯒꯁꯨ, ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏꯗꯕ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯊꯤꯕ ꯍꯧꯈ꯭ꯔꯦ꯫